Megi tang amada Manipur top channel gi ayuk phongmu si phongda paw khatang update pijage. Myanmar dagi halakpi ani quarantine tawkhrai. Indo-Myanmar border paring da ihau hauna lairiba mafam sing security force na sambal khabi gi akanba thabak chathabago loinana Myanmar dagi miyoi sing changchilakpa thingnaba ahing nungthil naidana akanba thabak lakhwatliba marakta ngarang numidang Myanmar dagi changchilakpa Chuchangpur gi nupi ani farba matung district authority na lakhwatlaga quarantine center da thamkhrai. District quarantine center da thamduna observation tawriba nupi ani adu Singat sub division gi manung chanba Ngaljang khundagini amana sai nifuga nipan sure atopaduna sai humpu sure makhoi ani sai asigi Mars aroi basayolda Myanmar da thabuk thiba chatlubani haidi makhoi ani ngar numidang border lanthoklaga mayumda thunglabane local authority amadi security na aron mamongda border lanchilaga nupi ani iru sangsilakpagi pau pirakpadagi medical department gi officials sing khutakta sangsinduna mayumda gi lakhwatlaga quarantine center da thamkhibani haidi mamangda su tongan tonganba numita Myanmar dagi halakpa Ngaljang amasum Dokhunom khundigi miyoi anisu lokhalaga quarantine center da thamkhrabane district surveillance unit Chuchangpur na miyoi sani ga maudraga ni thoi observation tawbuga loinena makhoi gi manungda miyoi taraga mapan gi sample test tawbuga loinena negative oide hairi hauji district quarantine center da nupi ahum amadi nupa manga quarantine tawri atopa paw manamung saji hatpagi video thagaluba fare masa khangdaba miyoi kharana saji halambagi video ama Facebook ta thagaluba nupa ama ngarang Thawal police na farba matung Thawal forest division da sinnarakpadagi thawdo adu da senaba sing fana ba thabal okot pa hokrai Facebook da upload tawruba farba miyoi adu Thawal district ki salungpham ka yangbem laikai dagi abung maibam apokpa maibam ladu kawi haidi hiramsigi matang da saji halam liba sing adu phaduna sapsaba serak pinabagi damak makhoi gi khongul liduna thikat pasu hokrai haidi Miyoi singrang athing mara Thawal SP Dr. S. Ebomsagi miyang makhada police ki team amana fagalaga divisional forest Thawal sinarakpane police tagi phangwa pawgi matung ina thagdu asi April 13 Tengnapal district ki manung chanba Masi police station konba Maryland da thokibane abung maibamna thangnana laidiba singda kaduna enjang thiba chatpada masa khangdaba singna saji halamba adu thengnarakpadagi video adu namlupani hairi enjang hekpa adu da chatminaba mamanaba ani amasu kokhatkhi hairi amaramda wangoi police station gi manung chanba oinam sawung mumda usek lang thaklamba mi ani lang amadi usek taraga ni thu konana JCCW gi members singna Thawal forest range gi staff singa pullaga phagale hairi usek konana farba mi ani adudi lelong samukhongdagi MD Asif Bogi mayum say kungamari apokpa MD Nasir Kasim Ali amasum lilong makha laikai digi amuba kari mayum say kungamari apokpa MD Rasid kawi hari makhoi na pharabu usesing aduga makhoi gi safagadaba mapam yengduna Thawal range arau S samungongna lusingduna staff singa loinena maning tamna thadokre hari logi wangmada thabak torombadagi pharaba sing asigi mathakta forest department na case amasu lokhale haina su phongdorakli atopa paw amanamu US da Indian nupa amasum magi miron binupi sina fangle nupa duri suicide to bomale Tha manga miron bi masagi sai kunthraga manga surubi Indian nupi ama magi apartment da hatolaga thamnamba thengna khre ama su maki mapuroiba mafam asigi anakpa Hudson Turel da suicide tawbugi mong da siraga leiram le haina authorities na phongdokrai Gerima Kothari ko bi nupi adu Jersey City police officer sing April 13 ta magi mathak thangba haksang da mafam kya da sokpo loina na wakhal ta dan leiram ba thengna mahak hatpa oigani haina regional medical examiner na autopsy ama tawraba tungda phongdokrai mak tha manga mirolabine amaromda mahaki mapuroiba Manmohan Molsai kunthraga tere Jersey City gi manungda Hudson Turel siraga leramba thenaki Jersey City Police Department na Turel aduda mahak wakhan ta dana leramba thenaki mafam aduda mahak sire haina laukthokhi mahak sikhibagi maram amasu mong adu regional medical examiner na lepkadaba watli thawdu asi hatpa amasum suicide tawba amagi phal oiramba malabasu aroiba asengba amadudi regional medical examiner gi office gi mapung phaba findings sing phangdriba phawba khangkhiroi authorities na hatpa suicide adugi matangda pautalakhre Daily Voice gi report amagi matung ina Gerima Kothari hithoi singthoiba Sip amadi aduga mapuroiba Mall Columbia University da magi master degree sathanaba US da lakhiba Indian Institute of Technology IIT gi hanagi mahairoi amani makhoi gi Jersey City high range apartment ki block da matai manau asina Nukat kauba Indian restaurant amagi mapu oiri